ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯍꯧꯔꯛꯄꯁꯤꯗ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯚꯥꯔꯠ ꯃꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯈꯪꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯟꯅꯄꯨꯔꯅꯒꯤ ꯂꯤꯔꯕ ꯃꯤꯇꯝ ꯑꯃ ꯀꯅꯥꯗꯥꯗꯒꯤ ꯚꯥꯔꯠꯇ ꯍꯜꯂꯛꯂꯦ ꯃꯤꯇꯝ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ 1919ꯒꯤ ꯑꯗꯨꯋꯥꯏꯗ ꯕꯥꯔꯥꯅꯥꯁꯤꯒꯤ ꯂꯥꯏꯁꯪ ꯑꯃꯗꯒꯤ ꯍꯨꯔꯥꯜꯂꯒ ꯃꯤꯔꯩꯕꯥꯛꯇ ꯊꯥꯈꯤꯕꯅꯤ ꯑꯩꯍꯥꯛꯅ ꯀꯅꯥꯗꯥꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯐꯕ ꯊꯕꯛ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯟꯅꯄꯨꯔꯅꯒ ꯀꯥꯁꯤꯒ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯃꯔꯤ ꯑꯃ ꯂꯩꯅꯩ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯤꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯟꯅꯄꯨꯔꯅꯒꯤ ꯃꯤꯇꯝꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛ ꯀꯌꯥ ꯃꯥꯂꯦꯝꯒꯤ ꯑꯔꯣꯟꯕ ꯂꯂꯣꯟꯕ ꯈꯨꯠꯄꯨꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯃꯃꯜ ꯋꯥꯡꯅ ꯌꯣꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯛꯁꯤꯟꯅ ꯃꯤꯠꯌꯦꯡ ꯆꯪꯂꯤ ꯃꯈꯣꯏꯁꯤꯡꯗꯨ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯚꯥꯔꯠꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯑꯁꯤꯅ ꯚꯥꯔꯠꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯤꯇꯝ ꯀꯌꯥ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥ ꯏꯔꯝꯗꯝꯗ ꯍꯜꯂꯛꯄ ꯉꯝꯍꯜꯂꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯟꯅꯄꯨꯔꯅꯒꯤ ꯃꯤꯇꯝꯁꯤ ꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯇꯥꯟꯖꯥ ꯆꯥꯅꯅ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯋꯤꯛꯁꯨ ꯄꯥꯡꯊꯣꯛꯂꯤ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯋꯤꯛ ꯑꯁꯤ ꯃꯁꯥꯒꯤ ꯆꯠꯅꯂꯣꯟꯆꯠꯄꯨ ꯅꯨꯡꯁꯤꯖꯕ ꯃꯤꯌꯥꯝꯕꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯜꯍꯟꯕꯒꯤ ꯃꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯪꯂꯕ ꯊꯦꯡꯈꯥꯡꯁꯤꯡꯕꯨ ꯃꯁꯛ ꯈꯪꯍꯟꯕꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯥꯟꯐꯝ ꯑꯃꯅꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯍꯦꯔꯤꯇꯦꯖ ꯋꯤꯛ ꯄꯥꯡꯊꯣꯛꯄ ꯎꯈꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯆꯠꯅꯂꯣꯟꯆꯠꯀꯤ ꯃꯇꯦꯡꯅ ꯀꯟꯖꯕ ꯉꯥꯛꯊꯣꯛꯆꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯈꯤ ꯇꯦꯛꯅꯣꯂꯣꯖꯤ ꯃꯤꯗꯤꯌꯝꯒꯤ ꯃꯇꯦꯡꯅ ꯏꯁꯥꯒꯤ ꯆꯠꯅꯂꯣꯟꯆꯠꯇ ꯏꯃꯣꯁꯅꯦꯜ ꯔꯤꯆꯥꯔꯖꯒꯤ ꯊꯕꯛ ꯇꯧꯔꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯃ꯭ꯌꯨꯖꯤꯌꯝ ꯀꯌꯥ ꯑꯃꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯌꯥꯗ ꯃꯈꯣꯏꯒꯤ ꯈꯣꯝꯖꯤꯟꯕ ꯃꯌꯥꯝꯗꯨ ꯃꯄꯨꯡ ꯐꯥꯅ ꯗꯤꯖꯤꯇꯦꯜ ꯑꯣꯏꯍꯟꯅꯕ ꯊꯕꯛ ꯇꯧꯔꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯌꯝꯅ ꯍꯤꯔꯝ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯣꯠꯅꯔꯤ ꯅꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯅ ꯆꯥꯎꯔꯥꯛꯅ ꯚꯔꯆꯨꯑꯦꯜ ꯒꯦꯂꯔꯤ 10ꯃꯨꯛ ꯎꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯅ ꯌꯨꯝꯗ ꯐꯝꯅ ꯅꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯒꯦꯂꯔꯤꯁꯤꯡꯗ ꯀꯣꯏꯕ ꯐꯪꯂꯒꯅꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯅ ꯏꯁꯥꯒꯤ ꯆꯠꯅꯂꯣꯟꯆꯠꯀꯤ ꯏꯔꯟꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯍꯦꯟꯅ ꯎꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯃꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯟꯗꯛ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯔꯝꯗ ꯄꯥꯈꯤ ꯅꯣꯔꯋꯦꯒꯤ ꯑꯋꯥꯡꯗ ꯂꯩꯕ ꯁꯜꯕꯔꯠ ꯀꯧꯕ ꯏꯊꯠ ꯑꯃ ꯂꯩ ꯏꯊꯠ ꯑꯁꯤꯗ ꯑꯥꯔꯛꯇꯤꯛ ꯋꯥꯔꯜꯗ ꯑꯥꯔꯀꯥꯏꯚ ꯀꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯈꯤ ꯑꯥꯔꯀꯥꯏꯚ ꯑꯁꯤꯗ ꯃꯃꯜ ꯌꯥꯝꯂꯕ ꯍꯦꯔꯤꯇꯦꯖꯀꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯃꯍꯧꯁꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯅ ꯁꯨꯡꯁꯣꯛ ꯁꯣꯛꯍꯟꯗꯅꯕ ꯃꯑꯣꯡꯗ ꯁꯦꯝꯂꯤ ꯍꯟꯗꯛꯇ ꯄꯥꯎ ꯑꯃ ꯐꯪꯂꯤ ꯑꯖꯟꯇꯥꯒꯤ ꯁꯨꯔꯨꯡꯁꯤꯡꯗ ꯂꯩꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯂꯟꯁꯤꯡꯗꯨ ꯗꯤꯖꯤꯇꯥꯏꯖ ꯇꯧꯔꯒ ꯊꯝꯅꯕ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯂꯤ ꯃꯁꯤꯅ ꯑꯖꯟꯇꯥꯒꯤ ꯁꯨꯔꯨꯡꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯛꯇꯝ ꯎꯕ ꯐꯪꯂꯅꯤ ꯃꯁꯤꯗ ꯗꯤꯖꯤꯇꯦꯂꯥꯏꯖ ꯑꯃꯗꯤ ꯅꯧꯅ ꯁꯦꯝꯒꯠꯂꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯃꯗꯤ ꯀꯣꯗꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯔꯨꯞꯁꯤꯡ ꯃꯥꯂꯦꯝꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯍꯧꯁꯥꯕꯨ ꯑꯅꯧꯕ ꯃꯑꯣꯡꯗ ꯁꯛꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯄꯤꯔꯤ ꯃꯍꯧꯁꯥꯕꯨ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯨ ꯎꯕ ꯐꯪꯂꯒꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯟꯇꯔꯅꯦꯠ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯁꯀꯤ ꯐꯣꯇꯣꯅ ꯋꯥꯏ ꯆꯥꯏꯔꯦ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯅ ꯖꯄꯥꯟꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯖꯄꯥꯟꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡ ꯃꯦꯘꯥꯂꯌꯥꯒꯤ ꯐꯣꯇꯣꯅꯤ ꯃꯦꯘꯥꯂꯌꯥꯒꯤ ꯐꯖꯕ ꯑꯁꯤ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯑꯁꯤꯅ ꯍꯦꯟꯒꯠꯍꯜꯂꯤ ꯃꯔꯨꯞꯁꯤꯡ ꯍꯟꯗꯛ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 12ꯗꯒꯤ ꯗꯣꯛꯇꯔ ꯁꯥꯂꯤꯝ ꯑꯂꯤꯒꯤ 115ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯗꯣꯛꯇꯔ ꯁꯥꯂꯤꯝꯅ ꯎꯆꯦꯛꯁꯤꯡꯒꯤ ꯇꯥꯏꯕꯪꯗ ꯕꯥꯔꯗ ꯋꯥꯆꯤꯡꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯝꯃꯤ ꯃꯥꯂꯦꯝꯒꯤ ꯕꯥꯔꯗ ꯋꯥꯆꯤꯡꯁꯤꯡꯕꯨ ꯚꯥꯔꯠꯀꯤ ꯃꯔꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯩꯍꯥꯛꯅ ꯕꯥꯔꯗ ꯋꯥꯆꯔꯁꯤꯡꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯃꯤꯑꯣꯏꯅꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯨꯡ ꯀꯌꯥ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯎꯆꯦꯛ ꯌꯦꯡꯕ ꯉꯝꯃꯤ
mahausaagi fazaraba saktambu yengduna nungaijaba ngami loinana makoigi lawsing gyanbu mi singda yauhanba ngami. Bharata bird watching society kaya active oina thabak tawri. Adomsu masida pukning changbiyo. Aigi chillaba punsigi thawgai maraksida numit kharanigi mamangda Kewadia uchek singamatam khara lenbagi kudong chaba fangki. Uchek singaloinaba len kiba matam sing aduna adombu mahausaga su sakhang nahan bagaloinana akoi bagi phibambu sak khangan bada achaubu thaudang logani. Aigi nungsi jarabai rei bakcha sing Bharat ki chatna lonchat amadi dharma gi lairik sing asi hanadagi hauna malem gi pukning chingsiningai gi mafam oiri. Miyoi kayadi masibu thijinba Bharat laki aduga matam pumbagi oina mafam masida laikre aduga kharana masagi maramda hankhraga chana lonchat asibu sandokpa mi oikre. Aihakna Jonas Ma City gi thabaki maramda khanganabagi kodong chaba fangki. Mabu miyamna Biswanath haina su khangne. Jonas na Brazil da miyambu Vedanta amasung Gita takpirami. Mahakna Rio de Janeiro dagi pungmuk lappada leiba Petropolis ki chingda Biswavidyalaya kauba sangsthan ama lingkhatki. Jonas na Mechanical Engineering tamba loiraba matungda stock market ta masagi company da thabak tawrami. Mamai thangda mahaki pukning Bharat ki chatna lonchat thoidokna Vedanta da chingsilami. Stock tagina spirituality phawbasi tasengna magi sanglaba khongchatni. Jonas na Bharata Vedanta philosophy nainarami. Loinana chahi mari chupna Coimbatore gi Arsa Vidya Gurukulamda leirami. Jonas ki thoidokpa magun amana mahaki pawjelbu miyamda yauhannabagi damakta technology sizinabasini. Mahakna changnaina online program tawi. Mahakna numit khudingi podcast tawi. Haukiba chahi tariat asida Jonas na Vedanta gi maramda free open courses ki kuthangda mahiroi lak ama makhaimuk tambirami. Jonas na achaubu thabak ama tawbada natana miyamna khangba lolda thabak tu pangtui. Corona amadi quarantine gi matamda Vedanta na kari mateng panggadoriba haina miyamna langtakna nangainaki. Man ki baat ki kuthangdagi aina Jonas pu thagatpa phongdokchari. Loinana magi matung tarakpa thabak singgidamakta yaipa pawjel pijari. Marup sing handak pawche singda anauba paw amataba phangbiramgani. New Zealand da mafam dugi nauna khanba MP Dr. Gaurav Sarmana malemgi khwaidagi liraba lon Sanskrita wasak lauki. Bharat macha ama oina masagi chatna lonchat ngakpagidamak aikoina chawthokche. Man ki baat ki khuthangda aihakna Gaurav Sarmabu yaipa pawjel pijari. New Zealand dagi miyamgi sebada anauba mai pakpa phangba oisano. Aigi nungsi jarabai rei bakcha sing hayeng November 13 si Guru Nanak Dev Ji gi 550 suba mangal phangba chahi pangthokadori. Malem pumbada Guru Nanak Dev Ji gi impact asi uba phangi. Vancouver dagi Wellington phawba Singapore dagi South Africa phawba mahaki pawjel asi mafam khudingda taba phangli. Guru Granth Sahib ta asumna hai. Sebo ki thabakti seba tawbani. Haukiba chahi kayada aruba thengkhang kaya lakhi. Maduda sebok ama oina thabak tawbagi khudong chaba kaya phangki. Guru Sahib pu puja tawjaki. Guru Nanak Dev Ji gi mangal phangba chahi 550 asi Sri Guru Gobind Singh gi 450 suba mangal phangba chahi ni. Mathangi chahi da Sri Guru Tek Bahadur gi 100 suba mangal phangba chahi ni. Guru Sahib ki thaujal leiba maramna magi thabak thauram sing yamna nakna yauba phangjaribani haina aina thajajai. Marup sing Kutch ta Gurudwara amale Lakpat Gurudwara Sahib Guru Nanak na mathwai nungaitaba matamda Lakpat Gurudwara Sahib ta leirame. Lisingani amagi yohar habada Gurudwara si amangata thoki. Guru Sahib ki thaujaldagi aina masibu semjinba ngamjaki. Semjinbata natana mahaki mingchatsu amuk hanjillakpa ngamki. Lakpat Gurudwarbu ngak senaba honabadugi mahe lisingani marida UNESCO Asia Pacific Heritage Award ta
ꯑꯦꯋꯥꯔꯗ ꯑꯣꯐ ꯗꯤꯁꯇꯤꯡꯁꯟ ꯐꯪꯈꯤ꯫ ꯑꯦꯋꯥꯔꯗ ꯄꯤꯒꯗꯧꯔꯤꯕ ꯖꯨꯔꯤꯅ ꯃꯔꯝꯃꯠ ꯇꯧꯕ ꯃꯇꯝꯗ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯃꯑꯣꯡꯁꯤꯡꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯖꯨꯔꯤꯅ ꯒꯨꯔꯨꯗ꯭ꯋꯥꯔꯕꯨ ꯑꯃꯨꯛ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯁꯤꯈ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯕꯗ ꯅꯠꯇꯅ ꯂꯝꯖꯤꯡꯕꯒꯤ ꯊꯕꯛꯁꯨ ꯇꯧꯈꯤ꯫ ꯂꯥꯈꯄꯠ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯆꯠꯄꯒꯤ ꯂꯥꯏꯕꯛ ꯐꯕꯗꯨ ꯑꯩꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯐꯪꯈꯤ꯫ ꯃꯐꯝꯗꯨꯗ ꯆꯠꯂꯨꯕꯗ ꯑꯩꯍꯥꯛꯅ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯏꯅꯔꯖꯤ ꯐꯪꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯅꯤ ꯒꯨꯔꯨ ꯁꯥꯍꯤꯕꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯗ ꯀꯔꯇꯥꯔꯄꯨꯔ ꯁꯥꯍꯤꯕ ꯀꯣꯔꯤꯗꯣꯔ ꯍꯥꯡꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯖꯔꯣꯏ꯫ ꯁ꯭ꯔꯤ ꯗꯔꯕꯥꯔ ꯁꯥꯍꯤꯕꯀꯤ ꯁꯦꯕꯥ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ꯫ ꯃꯤꯔꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯈ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯗꯔꯕꯥꯔ ꯁꯥꯍꯤꯕꯀꯤꯗꯃꯛ ꯄꯩꯁꯥ ꯊꯥꯔꯛꯄꯗ ꯃꯁꯤꯅ ꯌꯥꯝꯅ ꯂꯥꯏꯍꯜꯂꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯗꯔꯕꯥꯔ ꯁꯥꯍꯤꯕꯀꯤ ꯃꯅꯥꯛ ꯍꯦꯟꯅ ꯅꯛꯅ ꯂꯥꯛꯄ ꯐꯪꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯂꯪꯒꯔꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯒꯨꯔꯨ ꯅꯥꯅꯛ ꯗꯦꯕꯖꯤꯅ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯉꯁꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯤꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯤꯈ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯃꯤꯌꯥꯝꯕꯨ ꯄꯤꯖꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯒꯨꯔꯨ ꯁꯥꯍꯤꯕꯅ ꯑꯩꯍꯥꯛ ꯑꯃꯗꯤ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯗꯒꯤ ꯑꯁꯨꯝꯅ ꯃꯇꯦꯡ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯃꯨꯛ ꯍꯟꯅ ꯒꯨꯔꯨ ꯅꯥꯅꯛ ꯖꯌꯟꯇꯤ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯍꯩꯒꯤ ꯈꯣꯡꯆꯠꯀꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ꯫ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯨꯠꯊꯥꯡꯗ IIT ꯒꯨꯋꯥꯍꯥꯇꯤ, IIT ꯗꯦꯜꯂꯤ, ꯒꯥꯟꯙꯤꯅꯒꯔꯒꯤ ꯗꯤꯟ ꯗꯌꯥꯜ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯗꯦꯜꯂꯤꯒꯤ JNU, ꯃꯥꯏꯁꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯂꯈꯅꯧ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯎꯅꯕ ꯐꯪꯈꯤ꯫ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒ ꯄꯨꯟꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯔꯤꯐ꯭ꯔꯦꯁ ꯇꯧꯏ, ꯂꯣꯏꯅꯅ ꯏꯅꯔꯖꯤꯅ ꯄꯤꯛ ꯊꯜꯂꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯁꯤ ꯑꯃꯔꯣꯝꯗ ꯃꯤꯅꯤ ꯏꯟꯗꯤꯌꯥꯅꯤ, ꯑꯃꯔꯣꯝꯗ ꯀꯦꯝꯄꯁꯁꯤꯡ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯃꯥꯟꯅꯗꯕ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯑꯃꯔꯣꯝꯗꯅ ꯑꯅꯧꯕ ꯚꯥꯔꯠꯀꯤ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯕꯒꯤ ꯑꯆꯧꯕ ꯋꯥꯈꯜꯂꯣꯟꯗꯨ ꯎꯕ ꯐꯪꯏ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯕꯨꯁꯨ ꯀꯧꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ ꯐꯪꯁꯟꯗꯨꯗ ꯑꯩꯒꯤ ꯁ꯭ꯄꯤꯁꯤꯌꯦꯜ ꯒꯦꯁ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯅ ꯆꯤꯡ ꯂꯦꯝꯂꯕ ꯐꯪꯁꯟꯗꯨꯗ ꯅꯍꯥꯁꯤꯡꯅ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯔ, ꯁꯥꯏꯟꯇꯤꯁꯠ ꯑꯣꯏꯅ ꯃꯦꯗꯜ ꯂꯧꯕꯗꯨ ꯎꯕꯗ ꯑꯅꯧꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯏ꯫ ꯑꯩꯁꯨ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯁꯤ ꯄꯣꯛꯍꯜꯂꯤ꯫ ꯐꯤꯔꯦꯞ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛ ꯋꯥꯈꯜꯂꯣꯟ ꯐꯪꯏ꯫ ꯃꯔꯨꯞꯁꯤꯡ, ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯍꯥꯛꯀꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯍꯥꯟꯅꯒꯤ ꯃꯍꯩꯔꯣꯏ ꯀꯅꯥ ꯀꯅꯥꯅꯣ, ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯣꯏꯅ ꯎꯅꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯔꯨꯞꯁꯤꯡ, ꯅꯈꯣꯏꯅ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯕꯁꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯩ ꯇꯝꯂꯤꯉꯩ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯨꯝꯅꯥꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯗꯨꯅ ꯂꯩ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯗꯒꯤ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯕꯁꯨ ꯄꯣꯠꯁꯛ ꯑꯅꯤꯈꯛꯇꯤ ꯑꯗꯨꯃꯛ ꯂꯣꯏꯕ ꯂꯩꯇꯦ꯫ ꯑꯃꯅ ꯑꯗꯣꯝꯒꯤ ꯃꯍꯩꯒꯤ ꯐꯣꯜ, ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯈꯜꯂꯣꯟ꯫ ꯑꯦꯂꯨꯝꯅꯥꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯕꯗ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯞꯁꯤꯡꯅ ꯀꯦꯝꯄꯁꯇ ꯂꯦꯟꯈꯤꯕꯒꯤ ꯋꯥꯔꯤꯅ ꯑꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯏ꯫ ꯅꯈꯣꯏꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯐꯝ ꯑꯣꯏꯔꯤꯕ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯒꯗꯒꯦ? ꯍꯥꯟꯅꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯗꯨ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯀꯌా ꯄꯥꯏꯈꯠꯄꯒꯤ ꯋꯥꯐꯝ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯦꯂꯨꯝꯅꯥꯏꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯑꯁꯤꯗ ꯀꯟꯅ ꯄꯨꯛꯅꯤꯡ ꯆꯪꯂꯤ꯫ IITiansꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯗ ꯀꯟꯐꯔꯦꯟꯁ ꯁꯦꯟꯇꯔ, ꯃꯦꯅꯦꯖꯃꯦꯟꯠ ꯁꯦꯟꯇꯔ, ꯏꯀꯨꯕꯦꯁꯟ ꯁꯦꯟꯇꯔꯅꯆꯤꯡꯕ ꯀꯌꯥ ꯐꯪꯍꯜꯂꯦ꯫ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯔꯅꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯦꯟꯒꯠꯍꯜꯂꯤ꯫ IIT ꯗꯦꯜꯂꯤꯅ ꯑꯦꯟꯗꯣꯃꯦꯟꯠ ꯐꯟ ꯍꯧꯗꯣꯛꯂꯦ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯑꯦꯟꯗꯣꯃꯦꯟꯠ ꯁꯦꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯚꯥꯔꯠꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗꯁꯨ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯍꯧꯔꯦ꯫ ꯃꯇꯦꯡ ꯄꯤꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯄꯤꯛꯄ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯄꯤꯛꯄ ꯃꯇꯦꯡꯁꯨ ꯃꯃꯜ ꯌꯥꯝꯅ ꯂꯩ꯫
होनब खुदिंगमक ममल यामी हानगी महिरोइसिंगना मखोइगी महिलोइसंगसिंगदा हेक तौगनबसी टेक्नोलॉजी अपग्रेडेशन बिल्डिंग सेमगटपा एवार्ड अमसुंग स्कॉलरशिप हौदोकपा स्किल डेवलपमेंट प्रोग्राम हौदोकपा असिना चिंगबनी स्कूल खरगी हानगी महिरोइसिंगी लुपसिंगना मेंटरशिप प्रोग्राम कया हौदोकले मसिदा मखोइना तोंगान तोंगानबा बैच की महिरोइसिंगबु लमजिंग लमताकपगी थबक पांगथोए लोइना एजुकेशन प्रोजेक्ट की मतंगदसु खननैने स्कूल कयागी एलुमनाई मरुओइना बोर्डिंग स्कूल की एलुमनाई सिंगसी मपांगल यामना कल्ले मखोइना स्पोर्ट्स टूर्नामेंट अमसुंग कम्युनिटी सर्विस न चिंग थबक थौरम कया पांगथोए अइहाकना हानगी महिरोइसिंगदा हाइनिंगबदी मखोइना तमलकप महिलोइसंग सिंग लेनब मरी अदु हेन चेतनब होनबियो स्कूल कॉलेज नत्रगा यूनिवर्सिटी सिंगदा अइहाकना हाइजनिंगबदी एलुमनाई की एंगेजमेंट सिंग असि अनौबा अमसुंग इनोवेटिव ओइबा मवोंग सिंगदा तौबियो एलुमनाइना मपुंग फाना सरुक याबा क्रिएटिव प्लेटफॉर्म सिंग सेमगटपियो कॉलेज अमसुंग यूनिवर्सिटी सिंगदा नतना अइखोइगी खुंगंग सिंगी स्कूल सिंगदसु मपांगल लैबा वाइब्रेंट एक्टिव एलुमनी की नेटवर्क लेहनिंगे नुंगसिरबैरै बागचा सिंग दिसंबर की तांग मंगा असि श्री औरबिंदो की लेखिदब नुमितने अइखोइना श्री औरबिंदो की मतांगदा पारिबा मखै महाकी मरमदा हेन लुसिल्ले अइखोइगी नहा ओइरिबा मरुपसिंगना श्री औरबिंदोबु खंगलिबा मखै मसाबु खंगजबा ngamgani मसाबु हेन चौकल अनबा ngamgani अइखोइना पुंसी असिदा पांदम अमा फंगननबा वासक ngakpa matamda श्री औरबिंदो की पुंसी वारीना अनौब थौना पीबा थेंगनगनी अनौब लंबी अमसु लमजिंग लमताक पीगनी महांगना महाकी बंगला सैरेंग अमदा असुमना इरमे अइखोइगी सिदा यतुमदगी हौरगा मैखेतना चिंगबा सि ब्रिटिश की जहाज तोंगलगा लाए चाबा थकपा तुम्बा पुमनमक अइखोइ निंगतमद्री मसिगी तुंगदा महाकना स्वदेशी असि महाकी पुंसी की मिशन ओइहनखि महांगना हाइबिरमे स्वदेशी हाइबगी वहनथोकती अइखोइ भारत की सिनमिसिंगना साजब पोलमसिंगबु अहानबा मफमदा लैहनसि हाइबने महांगना मिरमदगी तंबा याबसिंग तंबगी मायोक्ता खक लेखिदे अनौबा अफबा लेरबदी मदु मखोइदगी तमसी अदुगा अइखोइगी लैबाकता हेना अफबा लेबदुना मदु चौकटनबा होनबदा अइखोइ माय ओनसिनसि मसिमक्सिनी आत्मनिर्भर भारत की वोकल फॉर लोकल लाइसोल की वाखलोनसु मरुओइना महाकना अइखोइगी लमगी पोट सिजनबगी मतंगदा हाइबिरंबसिंगसु इरेबाकचा पुमनमकना पाबा कानगनी मरुप सिंह मही तंबगी मतंगदसु श्री औरबिंदो की वाखलोन असि यामना मरिक चुम्मे महांगना मही तंबसी नॉलेज डिग्री अमसुंग थबक तौबा फंगनबा खक्की ओइना लौदे श्री औरबिंदोना हाइबिरमी अइखोइना नेशनल एजुकेशन असि नहासिंगी पुकनिंग अमसुंग वाखलबु ट्रेनिंग पीबा ओइगदबनी हाइबदी ब्रेंड साइंटिफिक वाखलोन चौखटपा अदुगा थमोइदना भारत बासी ओइबगी वाखलोन लाकपा मदुतदा नहा अमना लैबाक असिगी अफबा अचंगबा नागरिक अमा ओइबा ngamgani श्री औरबिंदोना नेशनल एजुकेशन की मतंगदा मतम मदुदा हाइबिरंबा वाफम मदु ngasi लैबाक असिना नेशनल एजुकेशन पॉलिसी की खुथांगदा मपुंग फानबा होटनरी नुंगसिजरबै बागचा सिंह भारत असिदा लौर सिंगु अमसुंग मसिगा लोइनबा पोटलमसिंगदा अनौबा हिरम कया अमा यावरकले हौखिबा मतम खरा असिदा लौर सिंगुदा लाक्लिबा अहोंगबा असिना लौमीसिंगदा अनौबा आशा अमसुंग मदु ओइथोकपगी लंबी फंगले चही कयागी ममांगदगी लौमीसिंगना तमदुना लाकपा कया पॉलिटिकल पार्टी कयाना पीगनी हाइनसु वासक्करबसिंग अदु पीरे कुपना खननैनरबा मतुंगदा भारत की पार्लियामेंटना लौर सिंगुदा चौकटपा लैनबा आइन सेमले मसिना लौमीसिंगदा लैरंबा अफा अपुनबदु लौथोकपदा नतना अनौबा हकसु फंगले अनौबा खुदोंचाबा कया फंगले खुदोंचाबसिंग असिदा तेलबा मतम असिदा लौमीसिंगी अवाबा कया कोकहनबा ngamle महाराष्ट्र की धुले जिला की लौमी जितेंद्र बोईजीना अनौबा लौ सिंगुगी आइन अदु मतौ करमना सिजनबगे हाइबदु मयामसु अमुक्ता खंगबियो जितेंद्र बोईजीना
चुजाक थारमी अदुगा मतिक चाबा ममलदा ललोनबसिंगदा योनगे हाइना ममल लेपले महाकी पोथोक अदुगी अपुनबा ममल अदु चाउराकना लाख 3,30,000 हाइना लेपले जितेंद्र बोयजीना लुपा 15,000 गी एडवांस फंगले अवाटप सेल अदु नुमित 15 दा पीगनी हाइना लेपनरे अदुबु कोनदी अवाटप सेल अदु फंगद्रे लौमी सिंगदगी पोट लैरगा था कया सेल पीदबसी चटनदुना लाकली मरुओइना चुजाक लैबसिंगना तौबी मतौ असुम तौना था मरी सूरब फाउबा जितेंद्र सेल फंगदे फिबम असिदा सेप्टेम्बर दा पास तौकिबा लौ सिंगुगा मरी लैनना सेमकिबा आइनदु कानरे आइनदुदा यावरिबसी लौमी अमना मागी सेनफम मदु नुमित हुमनीगी मनुंगदा फंगदबनी मदु फंगद्रबदी महाकना वाकटपा याय आइनदुदा यावरिबा हेना अचौबा वाफम अमना लमदम मदुगी SDM ना था अमगी मनुंगदा महाकी वाकट अदु लौखटलगा लोइसिनगदबनी असिगुंबा आइनसी लैरबनिना अैखोइगी लौमी सिंगी अवाबा लाइना कोकले महाकना मसिगी मतुंग इन्ना वाकटले अदुगा नुमित खरनिगी मनुंगदा महाकी अवाटपा सेल फंगले हाइबदी आइनदु मपुंग फाना खंगलुबना जितेंद्रगी पांगल ओइकी लम खुदिंगमक्ता खुदोंग चादबा अवाबा कोकनबा मिपुम खुदिंगमक आइन कुपना खंगबा मथौ ताई मोहम्मद असलाम अली राजस्थान की बारा जिला दलेबना लौमी सिंगी मिट माई हेना पांगनबा थबक पाइखटकी महाक फार्मर प्रोडक्शन ऑर्गेनाइजेशन अमगी CEO नि कंपनी अचौ अचौबा कयागी CEO सिंगना फार्मर ऑर्गेनाइजेशन सिंगिसु CEO लैरे हाइबताबदा हेना नुंगाइबा फाउरमगनी मोहम्मद असलम जीना मखोइगी लमदगी लौमी मयाम अमगी WhatsApp ग्रुप अम सेमले ग्रुप असिदा नुमित खुदिंगी अकोइबगी मना मसिंगी कैथेल सिंगदा लैबा ममल सिंग लौमी सिंगदा खंगहल्ले मखोइ मसागी FPO सु लौमी सिंगदगी लैहल्ले मसिना लौमी सिंगदा मखोइगी ममल लेपदा मतेंग ओइ मरुप सिंग खंगलबदी पुंसी असि माइ पाए महाकी खंगबना मियोइ लिसिंग कयागी पुंसीदा अहोंगबा पीबा ngamba लौमी अमने श्री बीरेंद्र यादव जी मतम अमदा ऑस्ट्रेलियादा लैरमे चही अनीगी ममांगदा महाक भारत हलकलगा हरियाणा के कैथेलदा लैरे अतैगा चप मानना लौ सिंगुदा चरुअसिना मागिसु खुदोंग चादबा अमा ओइरे मसी मायोकननबगिदमक्ता थबक कन्ना पाइखटकी अदुमोइनमक ngasi अइना मन की बात असिदा बीरेंद्र जीबु मरुओइना पंजबगी मरमदी महांगना होनरिबसी खजिक्तंग तोंगाले मसिना अैखोइदा अनौब लंबी अमा ताकले चरुगी खुदोंग चादबसी कोकननबा बीरेंद्र जीना स्ट्रो बेलर मैचिन अमा लैरे मसिगिदमक महाक लौ सिंगु लोइसंगदगी सेलगी मतेंग सु फंगले मैचिन असिगी मतेंगना महाकना चरु मपुन सेमले मपुन सेमलबा तुंगदा महाकना चरु अदु एग्रो एनर्जी प्लांट अमसुंग पेपर मिल दा योले मयामना यामना ngakkadaba wafam amana chahi ani asida mahakna charu yonbada lupa crore ama makhai tale masida mahakna lupa lakh yankai sendong phangle बीरेंद्र जीना चरु लौब लौफम सिंगी लौमी सिंगसु कानब सि फंगलिबनी फत्ता हाउदी अमोट अकाइदगी कानब लौबगी वाफमदी अैखोइना यामना तारे अदुबु चरुदगी सेल तानबा अमसुंग अतोप्पगिसु कानब तौबा सिदी मसिना अहानबनी तारिबसी अैहागना एग्री तमलिब नहा सिंगदा हाइनिंगबदी मखोइना मखोइगी अकोइबदा लैरिब लौमी सिंगदा अनौब लौ पथापकी मतांगदा खरा खंगहनबियु मतौ असुमना तौरबदी मखोइना लैबाक असिदा अहोंगब पुरकपदा सरुक यागदौरिबनी नुंसिरबै लैबाकचा सिंग मन की बात असिदा अैखोइना मखल कयागी हिरमदा नैनरी अैखोइना हराउना निंगसिंगदबा वारी सानिंगदबा हिरम अमकक चही अमा फाजिलगले मालेम असिदा कोरोनागी अहानब केस फंगलकपसी चौराकना चही अमा फाजिलगले मदुदगी हौरगा ngasi फाउबदा मालेम पुंबदा अका अकुम कया थेंगनरे लॉकडाउन की तांकक्तगी थोरकलगा वैक्सीन की खनब हौरे अदुम ओइनमक कोरोना की मतांग असिदा चेक्सिन बहेक वाटपदा यामना खुदोंग थिनिंगाई ओइ अैखोइना कोरोना की मायोक्ता चंगसिलिब लांजंग असि कंसिन बताई मरुप सिंह नुमित खरनी लैरगा दिसंबर 3 बाबा साहेब अंबेडकर की लैखिदब नुमितनी नुमित असिदा मंगोंद पीब श्रद्धांजलि ओइना अैखोइना नागरिक अमा ओइना तौफम थोकप तौदांग अदु निंगसिंग बताई लैबाक की मफम कयादा निंगथम था चंगसिलगले मफम कयादा उन तारे
Matang asida ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯒ ꯂꯣꯏꯅꯅ ꯏꯁꯥꯕꯨꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯅꯛꯅꯕ ꯂꯩꯀꯥꯏꯁꯤꯡꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯌꯦꯡꯁꯤꯟꯕ ꯎꯕꯗ ꯑꯩꯍꯥꯛ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ꯫ ꯂꯩꯖꯗꯕꯁꯤꯡꯗ ꯑꯔꯨꯝꯕ ꯐꯤꯔꯣꯜ ꯄꯤꯕ ꯎꯖꯩ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯁꯥꯁꯤꯡꯁꯨ ꯑꯏꯪꯕꯒꯤ ꯑꯋꯥꯕ ꯅꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯊꯪꯒꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯈꯣꯏꯅ ꯎꯅꯕꯗ ꯆꯍꯤ 2020 ꯑꯁꯤ ꯂꯣꯏꯔꯝꯗꯥꯏ ꯑꯣꯏꯔꯅꯤ꯫ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯥꯁꯥ, ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯁꯤ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ, ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯩꯉꯣꯟꯗ ꯌꯧꯍꯟꯕꯤꯔꯛꯎ꯫ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯧꯗꯥꯡ ꯌꯥꯕꯤꯌꯨ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫